Arambai News Guwahati Damaitilongi Pau Tabariba Singbu Ihan Hanba Maktada Chingangbam Susitrani na Kurumjari Hosing Asigi Samlapa Mariba Pausing Lobirase Chahi Kudingi Oza Singna Mark Chamaga Yankegi Parikya Thavagi Mathau Takadori Contractual basis to Loba Oza Singni Hosik Parikya Tagadori Basi Web X ki khudangda contract state pool gi oza singna evaluation piba tagani asumna asamda leriba oza lising kunthra manga evaluation tongnabagi lenga ki thorang sem saba pumba loikhre Dibugar University gi super senior amadi ragging wathoki men accused ni hariba Rahul Chetri numit nipani Arunachal Pradesh ta lotuna leirabagi matung ngarang ayuk Tinsukia gi Lekhapani police station da surrender tawkhre Dibugar court na mahakpu numit mangani gi oina police custody da thamnanabagi haikhre surrender tawraba matung masabu maral leite haina mahakna pawmising da phongdorakhi Ragging gi wathog adugi matung mahak kimanbadagi lotpani su hairakle Arunachal Pradesh ka taina bangam khi area da mahak lotuna leiramki adubu laikan aduna leiriba Arunan Anand Sarmana Arul Chetri phare hektabaga harau nungai ba phongdorakhibaga loinana mahaki mathakta miot minei tawkhiba singi manungda Rahulna khwaidagi heli amadi sathi maralgi matik chaba cherak pifam thoi haina Anand Sarmana hospital dagi phongdorakhi Rahul Chetri JV College dagi su tanthokhrabani Nagalamromda Education Minister Dr. Anos Peguna Hospital da chatuna Anand Sarma bu nakhibaga loinana Anandgi hakchang khajik phagalakle numit nini humni gi matungda ICU dagi thoraklagani phongdorakhi AIUDF ki chief Bardin Azmal na Hindu gi matang da handak ta che na bawafum khaya ngang ki badugi matung Assam gi CM Himanta Biswa Sarma na Badruddin Azmal di kangkhan manung da changlaba kang ni hairakre adubu kangkhan haibadi aini kangna Azmal ni hairaduna mipum khudimak ain gi chago manung da leiribani hainasu Himantana hairakhe Asida sunatri Assam gi CM Himanta Biswa Sarma na state asigi Muslim nupi singda angang ani khaktang poknanaba amadi angang sing adubu icham chamna clerk oibatanatana doctor engineer amadi sanaroi oihennabagi sembinaba hairakre Nagalamromda Muslim vote pamde adubu mahakna pamlibade makoigi macha singna doctor engineer ozamadi professional sing oibaduni Karigumba Azmalna achangba sen pumba puthokani harabadi angang tara poklabasu kaide haina CM na makhatana phongdorakhi Muslim community mangzil thana chatkadabani amadi Azmal gumba miyoi singdagi tokhaina maning makhatamna leigadabani su hairakli Indo-Friends Project na Kaziranga National Park da ahongba kaya purakre. Chahi asigi hogalakpada Indo-Friends thaurang makhada ising ichawgi matamda sa sing khudongthiba thoktanabagi khusemgi awangba mafam habdi artificial highland semba anti-poaching camp chani hena semba amadi mafam asigi miyoi singa atopa hingnanabagi lambi pibagi oina training tawbana chingba akhanaba thaurang kaya paikhalakli. Rural Development Organization Tolen Kun Kasarna Sinduna Agriculture Awareness Camp Ama Tolen Kun Mandop Achobada Pangthokre. Camp asida Ngangom Basanta Kumar, President RDO Namipamapu, Vaskar Saikia, Subdivisioner Agriculture Officer Lakhipur, Bhagavat Haloi, Inspector Agriculture, Lisam Santi Kumar, Assistant Inspector Ngangom Brajakisor, Maitan Kaisangbam Biramangol na Chingpana, Chief Guest of Honor amdi Special Guest oina Daisafam ki. Game asida lengakna Lomi Singidamak Piriba Scheme Singi Matangda Maruiba Wafum Kya Thamki. Amadi game asida Tolen Kungi Akwibada Lairiba Maitei Amadi Mitei Pangal Kyanasu Sarukyaki. Manipur gi Chanura Laisem Marup Machalai Magi Special General Body Meeting December Mari Lubasigi Palace Compound Laiba Office Premises Lubasigi President Fanjobam Bobitana Chair Lauduna Pangthokre. Kubna Khanarabagi Matung Yetnava Laitana Anoba Executive Members in Khanki. Wangkimiyum Amusnabu President Thongam Nonibala Chanubu Vice President Rani Ningombambu General Secretary Namirakpam Seronabu Assistant General Secretary Kangembam Chanu Lanchen Bibu Treasurer Loinana Lingthoi Kongbam Amadi Ketrimiyum Pinkibu Members Singoina Khanki Haina General Secretary Rani Ningombam na Thadorokpa Chirol Amana Pongdorakli
Yet taret ki yelhomi mitei sanamahi lining loi singbu malemdagi mutkidanaba achouba thodang lobaga loinana mitei National Assembly ki yankhi mangarak suba mapok kumon pangthokpada Chief Guest oibiduna selgi tengbang pibirakibagi damag lamlai kendrigi MLA khongban tabam ibom chabu amadi thoromasida saruk yaba lakpikiba marup mapang ahalaman amadi media gi thongmi singbu mitei National Assembly na thagat Phongdokchari haina General Secretary Irungbam Mongol Meiteina Thadorokpa Cherol Amana Phongdorakli Manipurga tainabada laiba maramna Myanmarda military huntana micham lisingani ga chani marphu hatpikrabagi matung amukasu college tamjariba mahiroi taretpu aronba military court amana sibagi wayal lauthokibasi Manipur State Council CPI na thamoi shokna nungaitaba phawi yumthangnaba maramna lebagasida awaba taraba miyam chensilakpa leptri Manipuri kayasu Myanmarda khundaduna leiribani loinana inonona Manipuri singa charong morongnaba kayasu yaudaba natte namagasi leibana international law gi tofam thokpa thabaksing UNO na chathabinaba amadi mahiroi oijariba makhoi taretpu sibagi wayaldagi kanbinaba party asigi state unit na taksili haina Assistant Secretary M. Joy Kumar Luwang na thadorokpa chirol amana khangalakle. Ngasi Gujarat ki anisu ngakpigani ngarang Gujarat ki anisuba habdi aroiba tangka ki bhot thadaba loishin kre. Chada humphuna bhot thadaki. Gujarat ki bhot thadaba loiba ngayaduna lairamba exit poll ki result su ngaingamdana. Mathang da laukthok narakhi. Masigi manungda India Today ki exit poll matung Inna seat humpunipan laiba Himachal Pradesh ta BJP na kulhumdoi dagina kuntramari fawba Congress na kuntradagina nipu apna shino atayatayna mari dagini pan fawba phangani hairi Masidadi Himachal Pradesh ta Congress na BJP dagi mangzil thana chatkadawri adubu Republic TV gi matungina di BJP na kuntramari dagina kuntramapan Congress na kulnipan dagina kuntramdoi apna sino ama atayatayna ama mari aduga Times Now gi matungina di BJP na kuntranipan Congress na kunipan apna sino atayatayna ani phangduna channel animaki oina Himachal Pradesh ta BJP na mangzil thana chatli Nakalamarom da sit chamaga marfunithoi leiba Gujarat Times Now gi laifau matungina BJP na chamaga kuntramathoi Congress na nipumathoi aap na taruk atayatayna mari phangani hairi aduga Republic TV gi matungina di BJP na chamaga kunipan dagina chamaga nifunipan fawba Congress na kuntra dagina nipunithoi aap na ani dagina tara atayatayna sino dagina ahum fawba phangani su hairi Asida sunatana India Today gi matungina di BJP na chamaga kunmapan dagina chamaga yankhai mathoi Congress na tara taruk dagina kuntra aap na mapan dagina kunmathoi aduga atayatayna ani dagina taruk fawba phangani hairi Maramaduna Gujarat di BJP na mangzil thabata natana mamangi mikhaldagi hena sit phangani hairi Asumna karigumba Gujarat amukhana BJP na palakpa thoklabadi tarelak suboina party asina lisang sitna state asida panba haibadu oigadoribani Sek leader amabu Paramatma haina laukthok pinabagi haizaraduna PIL tharakpa petitioner amagi mathakta lupa lakh amagi exemplary cause Supreme Court na thamjinkhre petitioner asina miyoi asida mipum khudimak na thajaba amdi kai khumnaba utnanabasu hairakhi panba yai court ta masamak karakladuna petitioner asina Sri Anukul Chandrabu Supreme Spirit natraga Paramatma haina lauksinaba nagrik singda direction pibinaba court ta haizarakhi Samvidhan gi article kuntrani thoi gi makhada petitioner asina court ta changjarakibani adubu Justice M.R. Sahana petition asigi hearing chatharaduna India si secular lebakni nagrik singna khandoklaga thajabadu masana yazaba yai adubu kanagumba amada nasagi sek adubu Paramatma haina laushinaba nampu tobudi kaidongaida yaroi maramaduna asigumba PIL asi puraga court kanagumba amatana amukhana laktana bagidamba khudam changdam oigedoba senfam asi petitioner asigi matakta thamjinbani haina justice asina makhatana phongdorakhi chayol mari gi manungda hariba exemplary cause asi pigdabani haina su petitioner asina makatarakhi Farokpu National Conference ke president oina mukaso khankhre adubu president hek khankibaga mahaki hainabi thadoktana
ꯆꯌꯦꯠꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯛꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯁꯤಎꯝ ꯑꯣꯏꯔꯤꯉꯩ ꯗꯣꯗꯥꯒꯤ ꯚꯣꯇꯔꯁꯤꯡꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯀꯤꯍꯟꯈꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯃꯤꯍꯥꯡ ꯍꯥꯡꯈꯤ ꯍꯥꯏꯔꯗꯨꯅ ꯕꯨꯠ ꯀꯦꯞꯆꯔꯤꯡ ꯇꯧꯕꯒꯤ ꯃꯔꯥꯜ ꯑꯥꯔꯃꯤꯒꯤ ꯃꯊꯛꯇ ꯁꯤꯔꯛꯂꯤ सिक्किम स्टेट की फिवम असी सेल थुम अमसुंग राजनीति की लमदा कांगखोंग चाइबगी फिवमदा लाखरे हाइना एक्स सीएम पवन चामलिंग ना हाइरकली भुतिया लोनबु संविधान की निपान सुब शेड्यूल चननबा तक्सिनगनी हाइना सोनाम लोमाना हाइरकरे सिक्किमीज नत्रगा रेंजोंग के हाइना सु कौबा भुतिया लोन असी तिबेटो बर्मन लोन की मनुंग चनबनी सिक्किमना स्टेटहुड फंगलब मतुंग लोन असी स्कूल दा सब्जेक्ट अमा ओइना लौसिनखि अमदी मदुगी मतुंग अइबा लोन ओइना सेमगतखिबनी लियोनेल मेसीना फिफा वर्ल्ड कप इंग्लिशिंग अनि कुनिथोय की चैंपियन ओइगदबसी अर्जेंटीना यावना टीम मरी की ममिंग पनख्रे ऑस्ट्रेलिया की मायोक्ता माई पाकलब मतुंग दा पांगथोकिबा प्रेस मीट अमदा अर्जेंटीना ब्राजील फ्रांस अमदी स्पेन वर्ल्ड कप लौगदबा माकी फेवरेट टीम सिंगनी हाइरखली कैमरून की मखुत्ता माइथी जख्रबसु ब्राजील ना यामनमक फजना सानरी हौजिकसु ग्रेट फेवरेट सिंगी मनुंगदा ब्राजील सु यावरी हाइना ब्राजील की मतंगदा माकी ओइबा वाफम फोंदोरखे चही मरफुनिथोय सुरबा ब्राजीलियन सॉकर लिजेंड पेलेना तमथिरबा कोलोन कैंसर लांथेंगनरदुना महाक मसा फरी अदुबु असा क्यासु लैरी फोंदोरखे मतम पुंबगी ओइना ग्रेटेस्ट फुटबॉलर सिंगी मनुंगदा अमा ओरिबा अहुमलक वर्ल्ड कप लौख्रबा पेले हौजिक साओ पाउलोगी हॉस्पिटल अमदा एडमिट तौदुना कैंसर लायेंगलिबने अरोइबदा तेंतकपा मरोइबा पाउ खरा असम साहित्य सभा की सेलथुगी फिवम कया फत्तबगी पाव अमा लाखली सभा सिगी एम्प्लॉई सिंग थागी तोलोप पिबिदबदगी खोइसाउनरक्लेसु हाइरी असम की सीएम हिमंत बिस्व शर्मा हॉस्टल सिंगदगी अनऑथोराइज बॉर्डर सिंग खुदक्तगी लौथोखिनबा स्टेट यूनिवर्सिटी दा खुदक्ता खंगहलखरे डिब्रूगढ़ यूनिवर्सिटी की तमथिरबा रैगिंग अदुगी मतंगदा सीएम ना डायरेक्टिव असी पिरखिबने मुंबई दा पांगथोकपा थरम अमदा असम की कंजर्वेशनिस्ट अहुमदा वाइल्ड लाइफ कंजर्वेशनिस्ट अवार्ड पिरखरे सकनारबा कंजर्वेशन साइंटिस्ट डॉक्टर विभू प्रकाश दा लाइफ टाइम सर्विस अवार्ड ऋतुराज पुकंदा सैंक्चुरी वाइल्ड लाइफ सर्विस अवार्ड अदुगा मुनमुनी पायेंगदा यंग नेचुरलिस्ट अवार्ड पीदुना इकाई खुनखरे अल्फा की अरोनबा कैंपता हक्चांग पांगदबा कादर सिंह सीबा यावरे हाइरी जुगोल शर्मा की हक्चांग करिगुंबा अल्फाना पिरक्तबा थोकलबदी सुसाइड तौबगी खोंजंग जंगसिनगनी हाइना माकी इमुंगी मियोइसिंगना वार्निंग पिरखरे अरुणाचल प्रदेश पब्लिक सर्विस कमीशन APPSC की पेपर लीक केस चेनबा गवर्नमेंट ऑफिशियल अनि अमगसु अरुणाचल प्रदेश पुलिस की स्पेशल इन्वेस्टिगेशन सेल ना फाजिनख्रे मेघालय की सीएम कॉनरेड संगमाना असम अमदी मेघालय ngomkhai की मतंगदा चेतनबा संताइनबगी अनिसुब तांकक असि यामनमक लुई हाइरखले हुरानबसिंगना थाव टेंकीदगी थाव हुरानबगीदमक बकेट पायरदुना चेलिबा ट्रेन अदुगी मायोंदा ओना तैनना चेनबगी वीडियो वायरल ओइख्रे असिगुम्बा थौदोक असि बिहार की रेलवे की थोंग अमदा थोखिबने एग्जिट पोल की मतुंगिना म्युनिसिपल कॉर्पोरेशन ऑफ दिल्ली की मनुंग चना लेबा वार्ड चनियांखै की मिखलदा आम आदमी पार्टीना हुमदुना चलबा याय हाइरे काश्मीर तंपाकता लरिबा काश्मीरी पंडित एम्प्लॉई यांखै तरुकता टेररिस्ट आउटफिट TRF ना किहलखरे ऑस्ट्रेलिया की प्राइम मिनिस्टर एंटनी अल्बानी कोविड पॉजिटिव होइख्रे BNP की मथक्ता लंदारादुना बांग्लादेश प्राइम मिनिस्टर शेख हसीना ना जनरल इलेक्शन की भोट खोंबा हौख्रे बांग्लादेश ता सीबा अमदी डिसएबिलिटी की केस लैरिबसिंग असि ख्वाइदगी अचौबा अनिसुबा मरम एयर पोल्यूशन नि हाइना वर्ल्ड बैंक ना हाइरक्ली अमदी साउथ अफ्रीका की प्रेसिडेंट R Ramaphosa रिजाइन तौरोय हाइरक्रे ngasi yunadi Arambai News Guwahati da Maitel Lon gi paw sandokchaba matang sa loisinjaba ga loinana tabiriba singbo amkasu hanna kuramjari